ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯂꯥꯏꯕꯛꯁꯦ ꯁꯨꯞꯅꯇꯪꯒꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯂꯝꯕꯤ ꯁꯦꯝꯒꯗꯧꯔꯤꯕꯅꯤ꯫ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯂꯝꯕꯤ ꯑꯃꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤꯒ ꯑꯄꯨꯟꯕꯒꯤ ꯄꯨꯟꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯨꯗ ꯑꯐꯕ, ꯐꯠꯇꯕ, ꯑꯋꯥꯕ, ꯌꯦꯛꯅꯕ ꯇꯤꯟꯈꯪ ꯀꯌꯥꯅ ꯂꯝꯕꯤꯗꯨꯕꯨ ꯊꯤꯡꯅꯕ ꯊꯠꯇꯨꯅ ꯊꯝꯂꯝꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯆꯠꯀꯗꯧꯔꯤꯕ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯅ ꯑꯩꯕꯨ ꯂꯝꯖꯤꯡꯕꯤꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯆꯠꯂꯕ ꯃꯇꯝꯗꯇ ꯌꯦꯛꯅꯕ ꯀꯌꯥ, ꯐꯠꯇꯕ ꯀꯌꯥ, ꯑꯋꯥꯕ ꯀꯌꯥꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕꯅ ꯆꯪꯕꯒꯤꯒꯅꯤꯌꯦ꯫ ꯆꯨꯝꯃꯦ, ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯦ, ꯎꯅꯤꯡꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤ ꯑꯃꯗ ꯆꯦꯟꯒꯗꯕ ꯒꯨꯟ ꯀꯌꯥꯗꯤ ꯌꯥꯎꯔꯤꯅꯤ꯫ ꯑꯩꯗꯤ ꯑꯩꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯇꯥꯔꯨꯕ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ꯫ ꯑꯩꯁꯤꯕꯨ ꯃꯤ ꯃꯥꯟꯗꯕ꯭ꯔꯥ? ꯃꯤ ꯑꯣꯏꯅ ꯎꯔꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯃꯤ ꯑꯃꯗ ꯄꯥꯟꯅꯔꯤꯕ ꯊꯃꯣꯏ ꯃꯤꯅꯨꯡꯁꯤ ꯀꯌꯥꯕꯨꯗꯤ ꯑꯩꯁꯨ ꯐꯥꯎꯏ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯌꯦꯠꯈ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯆꯠꯂꯒꯦ, ꯅꯪꯁꯨ ꯅꯪꯒꯤ ꯐꯒꯗꯕ, ꯅꯨꯡꯉꯥꯏꯒꯗꯕ, ꯄꯦꯟꯒꯗꯕ ꯂꯝꯕꯤꯗ ꯌꯦꯡꯖꯔꯣ꯫ ꯑꯩꯁꯨ ꯅꯉꯣꯟꯗ ꯌꯦꯠꯂꯔꯣꯏ꯫